Si phongkhiba tongan-tonganba pausisingda yaukhiba pausing amadi social mediadagi lokhotchaba pau khara update puduna laksari ahanbada maruoiba pau angang ama kidnap tawbugi matangda Arambai Tengolgi PRO Robin Mangang Khwairakpum amadi Lusingpurel Koronganbu Khumanna update pirakli social mediada video ama viral oirakpadagi mahiroi ama thori yanduna siramle JAC semkre wakat khongjang sangsinkre NNCN IM gi General Secretary TH Muiba October gi 3 suba chayolda mahaki Pongnapam Manipur gi Urkhul district gi Somdalda chatnaba thawrang tawkre Nagaland gi khunggang singda yum koti ani sanaba ayaba pikre Amit Shahna phongdokre madudi Manipurda irang leitre tangdu leitaba hanjilaklagani haikre Chayol amagi manungda sangjaraktaba taragadi sibagi chairak piragani haina KCB taibanganba group na khangalakli NPP na popular government ama semnaba akanba pressure piri nedadagi so positive signal phangle haina KS Lokena phongdokre anoba criminal law ahungi state level conference phongdokre miyamda achumbo wael phanganaba honaminasi haina chief justice na phongdoragli nupi khaktan natana nupadasu breast cancer na bagi sang wakalakpa thengnakre kanana India gi vice president oigadori haibo warida NDA gi Radha Krishna India block ki Sundarsan Reddy yaikhainagadori Hauzik pau sandona pijari angang ama kidnap tawbugi matangda Arambai Tengolgi PRO Robin Mangang Khwairakpamna asumna update piragli yamna lure lebaksi isa sing nupa oiro nupi oiro yamna cheksillu any masak khangdaba mi amana nangi baba natraga mama hospital la leihore haigera leikhidre adugi logba la ini haigera sungsat chatkanu khajik chingnaba ingit ama fangbada manang nakpa Arambai Tengolgi unit natraga police station da chensillu ahal laman oibasingnasu yumda toina angang singbu wari sabiyu school assembly dasu oja singna laukthokpiyu ngasigi thawdoksisu samnada leilobani ko angangdo haina asumna nungaitana post torakli Arambai Tengolgi Lusingpurel Koronganba Khumanna angang phabagi matangda asumna amuk update pirakli school gate dagi noigi boboktu sire Sija hospital da hairaga puraklaba matung angang adu lamdeng chingda pukhatpadagi nanthokutuna chelakpada Arambai Tengolgi members sing thengnabadagi kalhobane kidnapper di phangdre thibada adubu Pangnaba yamna kanna thiba humbagi thabak chathari aduna angang sing yamna cheksinbiyu haina asumna update pirakli Nahani barisho. Nama sa una kang mami. Mama sa una kang mami. Sayang siya. Angang sige na sa dali. Okay. Angang siya. Bara people loy kanta naman po siya. Angang siya na. Hauzik pausigi pausing amuk sandongna pijari ngarang ayuk pung 13 makairom taba matamda Moirang police station gi manung chanba thamna pokpi da mahiroi nupi macha ama masagi mayumda thori yanduna siramle misi edugi mayokta JAC ama semkhibaga loinana misi eduda chenariba mioi tha asigi 15 fawbugi manungda phaduna matik chaba cherak pigadabani haina dabi tawkhre thodok asigi matangda pause asina phangba pawgi matung inadi leikhidarabi nupi macha adugi maming Rosie Lia kawi LMC High School Moirangda Class 9 Tamlebi Mahairoini Haidi Mahak Ngarang Masagi Kada Thori Yanduna Lairambadagi Imung Manungi Miyosingna Thengnaraktuna Community Health Center Moirangda Laikan Nanaba Pukalakpada Doctor na Siraga Poirakle Haina Khangalakibani Asiba Hakjang Mirel Sangda Thamli Tawdok aduga mari leinana Moirang Police na case ama lokhotkibaga loinana Thijin Homjinbagi thabak chathaba hokre haidi Pawasina Makhata na phongdokpada nupi macha adugi video ama social media da pak channa chandorokpadagi nupi macha adu mathanda thori yanduna sijaba oigani thajanari cherak asida Misi asiga mari lainana JAC ama semkhibaga loinana social media da video thagalakliba mioi adu tha asigi 15 phawbugi manungda phaduna madik chaba cherak pigadabani haina mari lainaba singda dabi tawkre karigumba hairiba matam adugi manungda thabak oina pangthokraktrabadi akanba khongjang sing changsinnaba haina warep lokre hairi amoromda misi adugi mayokta kaifa kaithel thamna pokpida JAC na sinduna miyam amadi mahiroi singna wakat khongjang changsinkre
भारत लेंगाक शांति की वारी सानरीबा नागालैंड की लालुलुप अमा ओइरिबा NNCN-IM की जनरल सेक्रेटरी TH मुइबा सही यांखै की मतुंगदा महाकी पोंगनाफम ओइरिबा मणिपुर की उखरुल डिस्ट्रिक्ट की सोमदालदा चटनबा थौरांग तौख्रे नॉर्थ ईस्ट लाइव की रिपोर्ट अमगी मतुंग इना NNCN-IM की जनरल सेक्रेटरी TH मुइबा सही असिगी अक्टोबर थागे अहुमसुबा चयोलदा महाकी पोंगनाफम लमदम ओइरिबा मणिपुर की उखरुल डिस्ट्रिक्ट की सोमदालदा चटनबा थौरांग तौरी हाइना पनखिबने TH मुइबा नागा निंगतम लांदा खोंग थांजिनखिबदगी महाकी पोंगनाफम लमदम सोमदालदा अमुक फावबा चत्रि हंदकी खोंगचत असिना अहानबा खोंगचत ओइगनी हाइनसु रिपोर्ट अदुदा पल्ली निंगचिंगबा याबदी स्टेट असिदा कांग्रेस की लेंगाक लैरिङै मतमदा NNCN-IM की जनरल सेक्रेटरी TH मुइबा महाकी पोंगनाफम लमदमदा लाकनबा थौरांग तौखिबा मतमदा मतम अदुगी मणिपुर की चीफ मिनिस्टर ओइरंबा ओक्रम इबोबिना लुचिंगबा लेंगाकना भारत लेंगाक सानरिबा नागा शांति की वारीदा मणिपुर कोनसिनदे आइन यादबा लालुलुप अमगी लुचिंगबा TH मुइबा मणिपुर चंगलकपा यारोय हाइना माउगेता मसिंग यामलबा सिक्योरिटी फोर्सना ngak chenduna TH मुइबा मणिपुर चंगलकपा थिंखिबने अथिंगबा अदु सेंटर लेंगाकी माइकैदगी हंदोकनबा हायरकिबा मतमदसु मतमदुगी चीफ मिनिस्टर ओ इबोबिना याखिदबगा लोइनना अचौबा इरांग थोखिबने अमरोमदा मसागी चही 34 सुरबा NNCN-IM की TH मुइबा चही असिगी जुलाई थागी अरोइबा चयोलदा मसा नारकपदगी नागालैंड की दिमापुर द लैबा रेफरेंट हॉस्पिटल हाइनसु खंगनरिबा क्रिस्टियन इंस्टीट्यूट ऑफ हेल्थ साइंसेस एंड रिसर्च की ICU दा लाइकन नरमलबा मतुंग मसा फगलकपदगी था असिगी अमदा चयोलदा हॉस्पिटल दगी डिस्चार्ज तौखिबनी प्रधानमंत्री आवास योजना ग्रामीण स्कीम की मखादा सेनबा सही 2024-25 की ओइना भारत सरकार ना नागालैंड की दमक लुपा कोटी 85 पीखरे स्कीम की मखादा नागालैंड यूम 94,919 सानब पांदम थमली हाइना मसीगी मनुंगदा यूम 94,900 हेना सानब की अयाब पीरे यूम 93,900 हेना साब लोइरे हाइरी नागालैंड के खुंगंग सिंगदा अहेनबा यूम कोटी अनि सानब प्रधानमंत्री आवास योजना ग्रामीण स्कीम असिना 2025 दगिना 2024 फाउबा सांगदोकपदा केंद्र की मंत्री मंडलना अयाब पीखरे वफम असी हदगदा लोकसभा केंद्र की रूलिंग डेवलपमेंट एंड पंचायती राज की स्टेट मिनिस्टर चंद्रशेखर प्रेमानंदना फोंदोखिबनी चाही अनि हेलकलबा मणिपुर की इरांग हौजिक्ति लैतरे अतुबा मतमदा तंगदु लैताबा फिबम हंजिलकलगनी हाइबगी थाजबा लै हाइना यूनियन होम मिनिस्टर अमित शाहना फोंदोखरे केरला की कोची द पांगथोकपा मनोरमा न्यूज कॉन्फ्लिक्ट 2025 दा यूनियन होम मिनिस्टर ना वाफम असी फोंदोखिबने कुमजा 2013 दा नरेंद्र मोदी ना लुचिंगबा NDA की लेंगाक लाक्रब मतुंगदा इंडिया की पॉलिटिक्स दा अनोब मयोल अमा लाकपा हौखरे हाइना पल्लदुना महाकना मखाताना फोंदोकपदा मणिपुर दा इरांग थोकद्रिङै BJP की लेंगाक मतमदा बन स्ट्राइक अमदे कांगलुप की इरांग अमता लैखिदे अदुबु कोर्ट की याथंग अमना मरम ओरगा मणिपुर दा कांगलुप की इरांग थोलखिबने ओपोजिशन दा लैरिबा पार्टीना मणिपुर दा लेंगाक पाइखिबा मतमदसु कांगलुप की इरांग अदुमक थोखि ममांगदा कांगलुप की इरांग थोखिबा मतमदा चही अमा मखाइदगिना अनि फावबा चंगबा वारोइसिन पुरकनबा होनखि हौजिक्ति मणिपुर इंग तप फिबम लैरे मिनिस्ट्री ऑफ होम अफेयर्स ना येंगथिनरिबा कांगलुप अनिगी मिहुतसिंग उनदुना तोंगान तोंगानबा वारी सानबा हौरे अथुबा मतमदा महौसागी फिबमदा हंजिलकलगनी हाइबगी थाजबा लैरे मणिपुर दा थोकलिबा इरांग असि लाइनिंगा मरी लैनदे कांगलुप की ओइबा इरांगनी हाइना पल्लदुना महांगना मखाताना फोंदोकपदा अवांग नोंपोर स्टेट सिंगी ओइना हौजिक फावबदा एग्रीमेंट कुन हेना खुयेक पिनखरे मदुना मरम ओरगा मियोय 10,000 हेना खुलाई थादोक्तुना महौसागी पुंसीदा हंजिलकले इंग तप पुरकनबगी वारी सानबा हाइबा असिदा खुलाई हाना थादोक हनबा मथौ ताई वारी सानसी हाइरबदी खुलाई पाइदुना लाल हौरिबसिंगना खुलाई हाना थादोक्तुना फ्रेमवर्क अमा सेमलगा इंग तप पुरकनबगी वखललोंदा वारी सानगदबने हौजिक लान हौरिबसिंगना खुलाई थादोक्तुना महौसागी पुंसीदा हंजिलकनबा लेंगांगना थौरांग कया पाइखले हाइनसु महांगना मखाताना फोंदोखि इरमतम इरेपाक असिदा खुंदामिनरिबा कांगलो फुरुप खुदिंगमक्ता कंगलेपाक कम्युनिस्ट पार्टी ताइबंगानबा ग्रुप ना हेक साफोंगलकिबा नुमित्तगी कंगलेपाक असिदा खुंदामिनरिबा कंगलै खुनाई असिना ngasi फावबा मायोकनदुना लाक्लिबा लोइनम सासनगे पांखकका ओइन मानरबा नमथदुना थंबिरबा मियामना थेंगनरिबा अवाबा चैथेंसिंग असिगी मरकता मसा मसा खकी खनबा गेंग खुटपु खरना निंगतम लालहो इहोगिदमक थवाई फावबा थादोकजबा पामुबा लैतना थमोय सेंगना होनजरिबा थबक थोरमसिंगबु
सिंबु मियामदा लाना उहनखिबा याबा मवोंगदा मियोय खरना लोक्तुनरगा मसागी ओइजबा खर खक्तमक थीदुना मसा खक्की खल्लगा लुप असिगा हिरम अमतदा मरी लेनदना सेनखाई थुंखाई फावबा चथरे हाइबसी ऑपरेशन ऑन एजुकेशन ऑफ पब्लिक एनिमी केसीपी ताइबंगानबा ग्रुपना थिजिनबा मतमदा मयेक सेंगना खंगबा ngamle haina aina thingkraba lalolup asigi publicity secretary chalainganba maiteina khuyek pi duna thokpa cherol amana phongdokle cherol duna makhata na hai hokiba chahi lisingani kulumdoigi me ahumdagi ngasi phawba loisinba ngamdana kangleipak khunai asina mayokna duna lakleba conflict asigi khudongchaba lauraga KCP taibanganba group ta yauramba miyoi khara yauna lupki ayaba yaudana lupki ming sisinaduna government ki loisang sing contractor sing mahai loisang sing karbar tawriba sing amadi atopa lanai private sector kaya dagi lupki ayaba amadi knowledge yaudana yamlaba senpham kaya khonggat lamba geng khurpu kharagi ming amadi laifam yauna ahanba FSG oina operation on eradication of public enemy KCP taibanganba group na miyamna khanganjari madudi ahanbada lieutenant oina Mukesh Elias Koba Elias khongsangamba Army number 10310 apokpa amadi apokpigi mingna oinam Babu Singh amadi oinam Ongbi Chanahanbi laifamna Bisnupur ward number 1 Bisnupur district anisubada Kakching district ki commander second lieutenant Kakching Tabam Rikesh Elias Naucha Elias Thausa Sharma Army number 10378 apokpa amadi apokpigi mingna laikhidraba Kakching Tabam Chiam Sharma amadi Kakching Tabam Ongbi Ibeyama Devi laifamna Kakching Khuno Thingam Tarung Laikai Kakching district amadi ahumsubada private Chandam Ravi Chandra Elias Thoujal Army number 10411 apokpa amadi loinabigi mingna Chandam Selung Singh loinabigi mamingna Chandam Ongbi Roni Devi laifamna Uyumpok Awang Laikai Imphal East district asini hairiba miyoi ahum asi lup asidagi michel oikraba geng khutpuni haina miyamda lauthokchari hairiba miyoi sing asina matung tabada miyamdagi selgi tengbang niba lakpa tarabadi miyamna apamba mongda warakpagi ayaba adu lupna miyamda sinajare karigumba geng khutpu sagalakliba miyoi ahum asi numit tareni haibadi chayol amagi manungda lupta changjarakdaba tarabadi sibagi chairak piragani hainasu miyamda lauthokchari KCP taibanganba groupna iramdam kangleipak asida khundambinariba kanglup phurup amata miyoi amatada chapchaba evidence leitana amadi operation on eradication of public enemy KCP taibanganba group ki operation team ki chapchaba report yaudana moral siba amadi asigumba ahakpa chairak pinaba warepsing central committee na ngasi phawba lowasu leite adungmakpu ningtam lalho asigi damakda thawaina pontha pikraba amadi hojik su ningtam lalho thengnariba marup mapang singi mayada amuba kali taishillamba amadi leipaki yengnabaga pangkhak oiraba sing asi karigumba lupna thariba matam asi phawbada changjarakta taragadi ahakpa chairak piba amadi miyamnasu lana lobidanaba print amadi electronics media gi khuthangda lupna mangjongnana khanganjari haina lup asina thadokpa cherol asina section wafam sing makhatana phongdorakli Center Lariba India Sarkar ga punna chanminabagi mathakta North East Democratic Alliance NEDA gi partner amasu oiriba NPP gi maikaidagi state asida popular government ama semnaba kanna honari masida NEDA gi maikaidagi su positive signal ama phangba hore haina Wangoi Kendra gi MLA Khoraijam local na phondokre Wangoi Kendra gi manung chanba upokpi awang lekai da MLA asina nongna saba top upokpi awang lekai community hall sangaba gi thoramda sideline da MLA Khoraijam local na wafam asi phongdokladuna makata na phongdok haibada BJP na mamang state asida popular government ama semnaba kanna honaramki haujikna amuk NPP na NEDA amasung NDA government Manipur da popular government lingnaba lepa leitana taksili lebak asigi haujik oiragliba political ge ahongba kaya asida North East state singi oiba mapangal kanba regional political party ama leibagi mathau tai haina phongdoki amaromda community hall sabagi thorom aduda mari leinana MLA lokena makata na haikibada lingjel manadrabadi chakhotpa thintagani politics ta mai onsinduna leibagi mahuta development da su mai onsinsi aikoi keidownungda horophom kaukpham thokte horophom kauthoklaga nathairamlabadi isagi identity khangdabaga pangkhak oigani upokpi asi mahangna angang oiringai matamda mikhal lepkhiba matamga yamna naksinna mari leinaraga lakli election mai paklaba matung lebaki amadi imung manungi awaba kaya leiduna su lamdamasigi yaifa thorang paikhatnabagi damak thausil thorang kaya paikhatuna lakli Changariba community hall asina
अरोइबा नते सेमजिनगदबा कया अमा लैरी उपोकपी ताबा लंबी असी PMGNY गी मखादा सेमनबा टेंडर लोइख्रे सही असिगी मनुंगदा सेमबा हौरगनी ममांगदा सेमकिबा ओपन जिम असी था खरा असिगी मनुंगदा लोसिलगनी कम्युनिटी हॉल असी तुंगी मिरोल सिंगी अमदी लेकाइगी चौखत थौरांग सिंगी खना नैनफम मफम अमा ओहनसी खुंगंग अमाबु मॉडल खुंगंग अमा ओहनबा हाइबसी MLA खक्तना ngamloi miyamna gyan taminaba changi maru oiribadi aikhoigi unity leibani unity leitaba lamdam amata chawkhotpa ngamloi handak thokiba irang adusu lamdam asigi economy da chawna saitheng nangki development da su maning hanki maning haliba kaya asi matau karamna phagalhangani haiba khanamina batai aigi haurakpam mitopna laklaga laisinba yengsin halloidabani aina yengsingadabani leibaki sel thumgi phibam phatrabasu areiba khara asina konanaba honaminasi aikhoigi matam khuding makta politics khaktada mai onsingumchi development da su mai onsinsi haiki NDPS Act Cybercrime amasung anoba criminal law ahumgi matangda numit nini gi oiba state level conference High Court of Manipur gi Chief Justice K Somasekhar na hodokre legal procedure singi maramda investigating agency amadi mari leinaba stakeholders singna punna phamina duna mapung phana miyamda justice phangana ba hona minasi haina Chief Justice asina phondokre conference asi High Court of Manipur State Legal Services Authority amadi Manipur Judicial Academy na punna sinduna Imphal City Convention Hall da pangthokle conference holdopagi thorom aduda Chief Justice na makhata na phondokpada karigumba matamda maral leitaba miyoi kaya awaphamda tabasu yauri maral leirabasu justice pinabagi process tawrokpada legal gi proceeding amadi chathadana section na amadi punsigi value khangna thabak tawba mathau tai haina phongdoki loinana conference asina investigating agency sing amadi mari leinaba stakeholders singda chauna kanaba piduna justice fanganbada hena mai pakpa ngamlagani haibagi thajabasu Chief Justice asina phondokhi Miyai ayamana breast cancer hariba laina asi nupi khaktaga mari lainaba laina ni haina launai medical literature amadi public campaign kayada breast cancer hariba laina asi nupi khaktaga mari lainaba laina oina uhannaba honabagum tawri adubu chahi kayagi mamangdagi nupada su laina asi nabagi thodok thengnaba laikre laibak thibadi miyai ayamana nupada breast cancer narakpa yai haibagi wafam asi thoidokna khanjiluba tawnade maduna maram oiraga laina asigi layong uthorakpada thausanadabaga loinana phibam henjinkraba matamda breast cancer nare haiba khanglakpadagi nupa oiba kaya gi punsi kanba ngamkhide hiramasi gi matangda Ujala Siganan Group of Hospital gi consultant medical oncologist Dr. Richu Sharma na report amada hai madudi malemgi apunbagi oina breast cancer gi chada amadi nupada naba thengne masagi chahi humpudagi na humpudra phawbugi manungda leiba nupa singda leina asi naba thengne kanagumba kharadi chahi nauringaida leina asina naba yawi miyoi ayamba hiram asigi matangda mamutana khangdabaga loinana changnaina screening tawdaba maramna nupada breast cancer narakpa yai haiba wafam asi thoidokna khanjiluba tawnade leina asi oilakpa yabagi maru oiba risk factor sing sahi yamsilakpa imung manunggi e marida breast cancer naba mi yaukhiba hormone gi khal kairakpa ka hena noiba chronic liver disease pokpada X chromosome masing hena yaurokpa asina singba sing asini August 19 da malemgi mafam sin thungna pangthokiba World Breast Cancer Day gi thoromda miyambu laina asigi matangda mamutana khanganaba awareness program kaya pangthoki laina asi human papilloma virus HPV na thohanbani haina hiram asigi matangda thijiliba akhang ahisingna phongdokli September 8 pangthokadoriba India ge anoba Vice President khanbagi mikhalda NDA gi mirep CP Radhakrishnan amadi India Bloc ge mirep B Sundarsan Reddy akanba mongda lamba tongnagadori Parliament ke House animakta NDA gi member na masing yamna hena leiba maramna mikhal asida CP Radhakrishnan na mai pakpa yabagi phibamda leire haina report amana phongdokli adum oinamak apunba opposition gi mirep Sundarsan Reddy bu irai laina maitiba piba ngamlaba yai hairi kumja lisingama chamapon yangkhaini toida hanba oina Vice President khanbagi mikhal pangthokhibadagi hojik phawba ruling party gi mirepna mai paktuna lakli kumja lisingani kuni toida pangthokhiba Vice President khanbagi mikhalda NDA gi mirep Jagdeep Dhankarna apunba vote masingdagi chada 63.3 phangduna opposition gi mirep Margaret Alvabu maitiba piki Lok Sabha da hauji BJP gi apunba seat masing chaniga
निफु लैरी मरम अदुना रेजु जनता दल बीजेपी अमदी YSR कांग्रेस पार्टी ने सिंगबा अतोपा पार्टी खरगी मतेंग याउद्रगदी राधाकृष्णन अराइब मोंगदा माइ पाकपा ngamloi हाइना रिपोर्ट अमनसु फोंदोली रिपोर्ट सिंग असिना फोंदोकपदा NDA गी ओइना हौजिक फावबदा अपुनबा भोट मसिंग चादा 85 फंगबा याबगी फिबमदा लै NDA गी वाइस प्रेसिडेंट मिरेप ओइरिबा CP राधाकृष्णन कुमजा लिसिंग चमापन 58 की मे मरीदा तमिलनाडु गी कोम्बेटोर डिस्ट्रिक्ट की मनुंग चनबा तिरुपुरदा पोखी बीजेपी की सीनियर लीडर अमा ओइरिबा मियोय असी महाराष्ट्र की गवर्नर ओइनसु थौ पुरीबनी महागना ममांगदा कुमजा लिसिंगनी कुलुमदोय की फेब्रुवारी तांग 19 दगी हौना झारखंड की 10 गवर्नर ओइना थौ पुखी कुमजा लिसिंग चमापन मरिपु 19 अमसुंग लिसिंग चमापन मरिपु 13 दा अनिरक हन्ना कोम्बेटोर पार्लियामेंट की कॉन्स्टिट्यूएंसी की मिखलदा माइ पाक्तुना लोकसभा की मेंबर ओइखी कुमजा लिसिंग चमापन 19 दा मदुराई यूनिवर्सिटी दगी बैचलर ऑफ द बिजनेस एडमिनिस्ट्रेशन लोसिलबा मतुंग एग्रीकल्चरिस्ट सोशल वर्कर अमदी इंडस्ट्रियलिस्ट ओइना थबक तौरमलगा पॉलिटिक्स दा खोंदारकिबनी मखा तारकपा अरोइबा पाउदा एडिटोरियल कलम दगी पाउ अमतंग लौखचरी मदुदी फ्री मोमेंट याहन्नबा होनबदा सु एक्सटेंड तौगदोरिबरा हाइना हंगनरगली चिनकुकी जोगी मियोइसिंगना इंग कुमजा लिसिंगनी कुलुमदोगी मे अहुमदगी खंगौदना मैतै मियामगी मथक्ता लंदारकिबगी वारोइसिन पुरकपा ngamdana लैरी चाही अनि हेलबा वाथोक असिदा इंडिया गवर्नमेंट मणिपुर गवर्नमेंट कुकी सिंगी अम्ब्रेला बॉडी अमा ओइरिबा लालुलुप UPF KSO गा सस्पेंशन ऑफ ऑपरेशन सु तौनखिबने स्टेट असिदा चाही अनि हेलबा फावबा लोइखम नाइदबा वाथोक असिदा सुदे यावरिबा लालुलुप अनि असिगी मखादा लैरिबा मसिंग यामलबा लालुलुप फ्रैक्शन सिंगी खुलाई पाइबा केदर सिंगसु यावरी मखोइना चिनकुकी जोगी मियोइ सिंगबु सिजिनदुना चिंगी तोंगान तोंगानबा मफम सिंगदा लैबा उमंग सिंग कोकथोकतुना पोपी थाबा अनोबा खुल सिंग सेंगोटपा अमदि ड्रग ललोनबगी थबक सिंग चथरे हाइना चीफ मिनिस्टर एन बिरेना लुचिंगबा लेंगाकी मतमदा लालुलुप सिंग असि टेररिस्ट नि सु हंदोकनबा वारेप लौख्रबनी स्टेट की वारेप अदु सेंट्रल गवर्नमेंट ना थादुना थबकता ओंथोकनबा तक्सिनखिबनी अदुबु मतमदुदा सुगी मतम लोइखिबदगी सांगदोक्तना लेरखिबनी अदुबु इलीगल इमिग्रेंट चिनकुकी जोगी खुलाई पाइबसिंगना लंदारखिबा अदु पॉलिटिकल की ओइबा वार क्राइम नि हाइबसी मियामगी पांदमदा मणिपुर की मनुंगदा कुकी सिंगी ओइबा तोखाइबा लेबाक जालेंगम नत्रगा लेंगाक सेमनबगी हाइबा खंगबा ngamlakibani चाही अदुगी ममांगदगी अरोनबा लालोंग अमगी मखादा मणिपुरदा लंदानबा थौरांग चथरकी हाइबसी जालेंगम फाइल लीक ओइरकपदगी मियामना खंगबा ngamlakhi मणिपुर लेंगाक अमदी सिविल सोसाइटी ऑर्गेनाइजेशन सिंगना सु सांगदोकपा यानिंगदबगी वाफम लैरिंगै मरकता इंडिया गवर्नमेंट ना मतम अमदा हेक्ता सु सांगदोकपा याबगी पाउ लैरखिबा असि लाइबक थीबनी स्टेट ना सु मखाता ना सांगदोक्तनबा लौखिबा वारेप अदुगी मायोक्ता इंडिया गवर्नमेंट ना सु सांगदोरकपा थोकलबदी थोकलेबा वाथोक असिदा सेंट्रल गवर्नमेंट ना सौगतली हाइना लौबदा येननिंगाई लेतबा वाफम ओइरगनी अमरोमदा हौजिक वारोइसिन पुरकपा ngamdana वाथोक असिगा मरी लेनबा एन बिरेना लुचिंगबा असेंबली एनिमेटेड सस्पेंड थमदुना सेंट्रल गवर्नमेंट ना PR लेंगाक थमदुना वाथोक असिगी वारोइसिन पुरकनबा लोकललकपा खोंथांगदगी नोंगमा कापगी मखोल नोंमै कापगी मखोल ताकिद्रे अदुबु कुकी सिंगना मैतै सिंगी युम मै थाबा अमदी पाक्तकनाना मी हाटपा चथकिबगी मैतै लिसिंग होमफु हेनबना लांजेनदुना लिसिंग रिलीफ कैंप सिंगदा चंगजफम लौदुना लैरिबसिंग मसा मसा की युमदा हंजनबा लहनबा ngamdana लैरी लोइनना कुकी सिंगना नेशनल हाईवे सिंग थिंजिनदुना फ्री मोमेंट याहंदना लैरिबा असिगी मतंगदा PR लेंगा की माइकैदगी सु एक्सटेंड तौरे हाइना लौथोरकपगा फ्री मोमेंट यारे हाइना लौथोरकपगा याबगी थाजबा लै सुगी ग्राउंड रूल सेमदोकपा डेजिग्नेटेड कैंप सिंग होंदोकपगी वाफम सिंग यानबा लैरकलबदी लांजेनखिबा सिंगना मसा मसा की युमदा होंजिनबा थौरांग लखटकनी हाइबा ताबा फंगलीबा असिना अचुंबा ओइरबदी सेंट्रल गवर्नमेंट ना मराल लैबसिंगी मथक्ता लोगी ओइबा एक्शन लखटनबा होनबगी महुत मकोइदा कोक नोंजदुना हाइजबगी थोंग चथबा हाइबसी लेबाक असिगी ओइना लाइबक थीबनी लौई।